AUKUS military alliance form tौkraba matungda hauzik UK na Indo-Pacific Ocean da anauba warship thajilakadauri. World News ki anauba update abada mayam pumnamakpu amukka hana taramna okseri. Haukriba nomanini asida aikogi international gi geopolitics amasung lairiba country sing asigi relationship asida aduki matik chawba ahongba ama aikoina uba fangi. Handaki honglakliba fibam asida China asi yamna main oiba target ama oiri. China counter taunabagidamakta US, UK amasung Australia anauba military alliance ama form tawkre aduga nuclear submarine gi deal su finalize tawkre. Masigi topic asi mamangi video da follow cover tawzekrabani yengbidu chinnaw sing changduna yengbiu. Masigi makha tabada hauzik France amasung India anauba maong amada wari sanaba hawkre. Lakliba matam asida France amasung India na main oiduna anauba military alliance natragana anauba organization ama uva fangbasu yai. Afghanistan hek thadokhibaga USA na hauzik asi China asi yamna kanna target tawri. China amasung Pakistan ga border nangnaba India gi mafam amada military base anauba ama sanaba gi damakta India da propose tawri. Haujiki India gi leiriba fibam asidadi hairiba proposal asi kanaba amadi oigedawri adubu accept tawbra tawdobra haibadudi mayam punna yengminasi. Mathangda mamangda Taliban singna Afghanistan capture tawkiba matam adudadi UAE amasung Saudi Arabia asi makoibu sawathibani adubu handaki lakliba crisis asigi maramda Saudi Arabia gi foreign minister India ga watanaba lakre. Haujik malem asida charangna duna lairingagi tanja asida North Korea nuclear gi makhal makha kya gi khulai sing lepa leitana test tawri. India gi oina su haujik asi anoba kusu khulai sin laisinaba amasung develop tawba yamna kanna honari. India gi handak nauna launch tawgadoriba Agni 5 missile asi thingnabagi damakta China UNSC yaukre. China na asigumlaba khongthang asi lokhalakliba asina takpadi India gi handak test tawgadoriba khulai asi achamba amadi oiroidori. Haujik asi Ladakh region da India amasung China gi border asida Indian Army amasung China gi army ani asi yamna kanna ngangkhatnaribani nongma gi adumak henjilaklibani. Ngasigi oina aroibada handak Israel gi jail dagi nantoktuna chen khiba prisoner taruk adu Israel gi army na amukka hana capture tawkre haiduna phongdorakli.